यूक्रेन US की मिसाइल सिस्टम ngairi nongpok Ukraine ge Slovianskta Russia na missile attack tawbada sikhiba mi masing taraga mathoi yaukhre rescuer singna attack akai marakta gi mi lokthokpagi thabakan na sathagibaga iroina na laibak asigi Air Force na United States na saba Patriot Air Defense System ngairi haina phongdokhre yamna sophisticated oiba US ki Air Defense System ase athuba matamda yawraklagani haina thajari haina Ukrainian Air Force ki spokesperson Yuri Ihanat na phongdokhe Ukrainian State TV da wangang bada mahakna defense system adu karamba matamda yawrakani haibage matangda phongdokhide adubu Russia ki ahanba aircraft ama kapthaba matamda miyamna khangnagani haina phongdokhe mamang thada Ukraine di lanme hompuga mangana saba group ama US ke Oklahoma da leiba Fort Steele Army Post training tawba loikhre makoine air defense system ase sisinabagi matangda makhata na mahitamna ba Europe ta leiri haire Kamtheng na sophisticated way ba US na saba system asige missile battery amada yauri base mobile launcher taruk mobile radar ama power generator ama amasung engagement controller center ama nei masigi Patriot system ase Germany amasung Netherlands asu Ukraine da pigani haina wasakhe haidi basigi mathakta Italy amasung France na su safety anti missile system sing pigadaure Hairiba system mayam se chaithokiba matamda amasung hanadagi chaithorokpa tai system singa punna thabak tawba matamda Russia na Ukraine gi mathakta air strike tawbada khara wana thoklagani haina thajare sahi ama hena lan sokna basida Russia amasung Ukraine animakta khulai losilakpage awaba leire phibam sida Ukraine gi oina di US na luchingduna laiwa kaya gi support fangli aduga Russia gi oina di authoritarian ruler singna panba China North Korea, Iran sing balaywak sing dage khulai longna bo honai haina thajare nongsup ally sing dage khamtheng na sophisticated oiba air defense system sing yawraktuna Russia gi attack ngak thokpagi mapangal hengalakpaga iroina na Ukraine ing 2014 dage Russia na khudum chanduna leiriba Crimea yauna lamdam kaya dagi Russian forces takthokna ba counter operation chathana basu thorang tawre haina thajare Japan gi prime minister da maikhu bom langsilakre Japan gi Prime Minister Fumio Kishida ngarang nongsub Japan gi ngami singi hithangpham amada campaign tawringaida kanagumba mana maikhu bom langsilakre thaudok adu da mahak asok apan yaudana nanthok aure haina official oiba paw gi sourcing na haire maikhu bom langsilakpa adu da thaudok thokpham du pumam khe mi sing mi pai na duna senaringaida police na attack tawrakiba miyoi ni haiba ama namsin duna fa khe thaudok adu da kana mata sokhi de amasung Prime Minister Kishida su maki campaign ki thabak makha sathakhe adubu Thaudok aduna tha mapan gi mamangda hanagi Prime Minister Shinzo Abe bu mikhal gi campaign manungda kaptuna hatokhiba du ningsingan khe ngarang ke sidana wangang lingaida singnaningai boiba posak ama langsilakibani haiba naha ama fare haina Chief Cabinet Secretary Hirokazu Matsuno na paumi singda phongdokhe miyoi aduna madum tawribadu karino aduga mahak kanano haibana chingbagi matangda Matsuno na wafam amata phongdokhi de thaudok adugi matangda police na thiba humbagi thabak chathari haina phongdokhe